अहानबदा मरोइबा पाउ Tribal Affairs and Hills Department Sinduna Scheduled Tribe Paramedical Mahiroi Singha Certificate Yenthokre. Amadi Kanglaipak Students Association KSA Hogdokibagi Chahi Tarataruk Surapagi Thorangasi Hapta Kangai Bunga Laiba Maharaja Chandrakirti Auditorium Hall da Pangthokre. Miyamna government piba COVID-19 ki SOP sing ningthina ngakna chatuna chathokpa matamda mask upiba sanitizer sizinaba khutsa sengna toina hambiba amasung foot taru ki distance ngakna chatpa haiba chatna kanglon sing asi tung induna COVID-19 dagi ngakthok minasi loina na chai tarani palki mathakta laiba miyoi singna COVID-19 vaccine soyana kapthok piyo Poni TV na sandok chaba nungthil gi pau meeng tabiri bapumna makpo taramna okchari hojik pau sandok na pizari Scheduled Tribe Paramedical Mahiroi Singda Certificate Yenthokpagi Thoramama Imphal ki Babuparada Leiba Tribal Affairs and Hills ki Conference Hall da ngasi pangthokre. Tribal Affairs and Hills Department Sinduna pangthokiba ngasi ki thoram aduda Tribal Affairs and Hills Minister Wungjaging Valte amasung Tribal Affairs and Hills ki Director C. Arthur Warchoyo su saruk yaki. You need to develop. It will be worth having this. For the time and effort you took to share your thought and experience, to kindly felicitate to Kanglaipak Students Association KSA Hogdokibagi Chahi Tarataruk Surapagi Thoram ngasi Imphal gi hapta Kangjebungda Leiba Maharaja Chandrakirti Auditorium Hall da pangthokre. Thoramaduda International Awardee Ice Ibotombi Kuman KSA gi Hanagi President Singh Thongam Azit Kanta Amasung Yumnam Pradip Kumar Loinana Hojik KSA gi President gi Fampuriba Sukham Vidyanandana Maroiba Miyoi Singh Oina Sarugyaki KSA gi President Sukham Vidyanandana ngasi gi thoram aduda haiki lamdam asigi laimaida KSA na safong lakiba ngasidi sahi tarataruk mapung fare Miyamna KSA da thazaba thambiba maramna association asina ngasi fawba miyam gi damak lepang ngamjaduna lamdam asigi issue kayada saruk yaduna amadi sotharaba mahigi kanglonda afaba khumang chaukshinba ama puraktuna afaba khunai ama oina ba hotnaduna lakli KSA na matam gi oiba laibaki issue singda mai laiduna cheloi miyam gi damak chokthaba laitana thodang laukigani haina mahakna fongdokki Sena ngasigi thormasigi mari leinana takna thamjaning basi hojik ekoi covid ki saitheng koi yamna awaba mayokna dana lakpa aduga masina maram oikanda ekoi thabak thorum kaya ma ekoi paikhat pangam dana lakpa adu hojik covid ki film se khara makai ekoi safara abanina aduga school college sing hangtokpagi thak amada la abanina hariba KSA mahiroi loop ama oina iramda masigi mahiroi khunai gi amadi lebak miyam gi damakta matam sangne dagi tawduna lakpa thabak sing adu makhatana ahen wakalon mi engkya ka loina na koi paikhat na masiam sajari All Manipur Students Union Suna State asigi Paumi Ningol Singbu Sakawbagi Thoramaba ngasi Imphal gi DM College campus ta leiba Union gi headquarters ta pangthokre Thoramaduda loop asigi thabak thoramda saruk yabaga loinana laibaki isu kayada su saruk yariba mahiroi sing amasdi Ningol Paumi sing na saruk yaki Saklen saraba matungda thoram aduda saruk yaki ba Ningol sing da MSU gi maikaidagi kudol pot su piki tongan ba print amadi electronic media gi nupi journalist sing na saruk yaduna ngasigi Ningol Chakawbagi thoram adu mapung fana pangthokre thoram aduga mari leinana MSU gi Vice President Laisham Athoba Maitaina asumna fongdokki Thamo. Kamlang thamo. Ado na bo yo. Nago kullu na. Aku gini hai di. Pero Ni are to satro. Udah saya mau.
एमसूना कईगिदमक्ता अखोगी निंगोल चाकोबसी पांथोइनो हाइबगी मरमदी अखोगी लैरिबा एमसूनासु अखोगी लैरिबा इसिलेनाव मयाम लैरिबा मयामसी इशू खक्तदा इहो खक्तदा अखोई अदुमक खोंजंग चंगचिंदना नत्रगा अखोगी तोंगान तोंगानबा अवा अना कयादा अदुमक सरुक यारगा लैबा अदुगा मतम मतमगी अवनबा अखोगी मपुंग ओइबा मबुंग मपासिंग अदगी इसिलेनावसिंग हेना नुंसिननबा अदुगा नोंमतो इशू हराव हरावना कोई चाक सरा अमा चामिनरगा नोमिनरगा नुंसिनबगी लिपुनसे तोंगान तोंगान अखोगी इसिलेनाव इसे इसल मयामसे मसी पुन्ना पुनसिलकांदा हेना नुंसिबगी लिपुन अमा सागलकांदा अखोगी अफबा अदुगा अवोनबा लमदम अमा अदुगा मतिंग मथंगना लैबा लमदम अमखक ओइरकनबा अखोई अमतनी हाइबा लिंजेंदु उनमिनबगी पांदमदा अखोगी मसीगी निंगोल चाकोबगी थौरमसी सिंजबनी इंजिन अमा यारक्तबदगी पटना तमना पायरकपा गो एयर की फ्लाइट अमंगसी नागपुर एयरपोर्ट टेक तकाइदना लैंडिंग तौखरे हाइरी फ्लाइट असी पैसेंजर कुंट्रा मापल पुदुना पायरकपदा इंजिन अमा यारखिदबनी हाइना एयरपोर्ट अमसुंग एयरलाइन की ऑफिशियल सिंगना फोंदोक्ति गो एयर की फ्लाइट G8873 असी नागपुर एयरपोर्ट अयुक पुंग 13 मिनिट 15 ताबल लैंडिंग तौखी हाइना नागपुर एयरपोर्ट की डायरेक्टर अबोद रोहिना फोंदोखी इंजिन अमा मथौ तौरक्तबदगी बेंगलुरुदगी पटना तमना पायरकपा फ्लाइट अदुगी इंजिन कैप्टन मुथतपा दरकार तारखी अमदी नागपुर लैंडिंग तौखी हाइना गो फर्स्ट की वांगांगलोय अमना फोंदोखी आइमोल स्टूडेंट्स यूनियन मणिपुर असुमना सिंधुना हौकिबा मार्च मापलदा टेक्नोपल डिस्ट्रिक्ट की खोदामफाई विलेज दा पांगथोकिबा आइमोल ट्रेडिशनल कल्चरल मीट अमा आइमोल नागा स्टूडेंट्स यूनियन अथिंगबा पीबदगी थौरम असी यैथोकी तुंगदा टेक्नोपल की DC याउना पलेल पुलिस स्टेशन की ऑफिसर इंचार्ज की ऑफिस दा मिफम अमा पांगथोक्तुना मखाताना नाकल अनिना यानबा अमा पुरक्त्रिबा फावबा थौरम अमता पांगथोक्तबा हाइना यानकी अदुबु आइमोल नागा स्टूडेंट्स यूनियन ऑफ स्पोर्ट्स मीट अमा आइमोल स्टूडेंट्स यूनियन की मिंगदा पांगथोकली हाइना अखेल आइमोल ट्राइब यूनियन मणिपुर अतुम की प्रेसिडेंट अखेल आइमोल नंगसी मणिपुर प्रेस क्लब दा पाउमी सिंगदा फोंदोक्रे थौरमसी पांगथोकपगी अफफत्तगी दायित्व पुंबा आइमोल नागा स्टूडेंट्स यूनियन पुगदबनी आइमोल ट्राइब यूनियन अमसुंग आइमोल स्टूडेंट्स यूनियन मसीगी मतंगदा दायित्व अमत पुबा ngamloi हाइना अखेल आइमोल ना फोंदोखी तांग मापन की असिगुम्बा कल्चरल ट्रेडिशनल कल्चरल मीट असिदा पांगथोकपा यारो स्टूडेंट बॉडी ने ऑर्गेनाइज तौबा यारो हाइबदगी मकोयना कन्ना थिंजिल्लकपदगी फरे है DC मतम के टेक्नोपल की DC राजकुमार न चेयरमैनशिप लौरगा SP सिंह एडिशनल SP सिंह OC पलेन की रूम दा एकोइना मीटिंग अमा पांगथोकांदा स्टूडेंट बॉडी अनी से मतम कत्तना थिंजिन खरसे गवर्नमेंट की साइड तगी हाइदना एगो ट्राइब की लीडर सिंह यावना स्टूडेंट बॉडी सिंह लोइन यावरगा मीटिंग तौरगा एकोइना लोइन सुई सांग तौरगा एग्रीमेंट बोन साइन तौरके असी मतुंग सिदा विदाउट कंसेंसस पुरक्त्री फावबदी हाइरिबा स्टूडेंट बॉडी अनी से अदुम थमजिलसे है हुजिक सी विदाउट कंसेंसस लाइटे बिदा मकोइना स्पोर्ट मीट से अमुका तौरकपा हाइरिबा तौरइबा पोट से आइमोल नागा स्टूडेंट ऑर्गेनाइजेशन कांगुसिना तौरकपसिदा आइमोल की स्टूडेंट मणिपुरना मसिगे पोट से इकोई याबा ngамोई चाही कुंट्रा हेना सेमजिन बिद्रबा बिष्णुपुर कैथेल दगी CI कॉलेज बिष्णुपुर कोनुंग ताबल लंबी असी ngasi कोइलास थादुना सेमजिनखरे बिष्णुपुर AC दा BJP की इंटेंडिंग कैंडिडेट ओइरिबा निंगथौजम जोय कुमार ना महाकी माइकेदगी मियामगी येंगदुना कोइलास असी थाबनी हाइरी ngarangdagi haukiba lambi koilas thabagi thabak adu ngasi mapung fana loisinki laikai gi mioi sing na haraba fongdok pagal loinana ningthaujam joy kumar bu thagat pa fongdokki asuk kuiraba matam asida laingak na semjin bidana lairaklaba chatpai nungai traba lambi asi laikai miyam gi apamba matung inna achangba senfam khudingmak joy kumar na puthoklaga koilas thabiba asigi damak nungai ba fongdok chari loinana mahak na tawruba thabak khudingmak mai pakpa oisanu haina laikai gi miyam na fongdokki लाकदर बतारानी थोई सुबह मणिपुर लेजिस्लेटिव असेंबली इलेक्शन 2021 दा laikai miyam na mahakpu amata oina saugatlani haina su fongdokhi
पाउगी मरक थदना अतेन ब्रेक अमतंग लौमिनसी Tapta Institute of Fusion Music Taiphumgi Makhada Taptagi Sei Khaktada Yumpham Oiba The Voice of Taiphum Hana Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sogli Singaniga Kungamathoi Irai Numittagi Pangthokpa Hauzaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung chava singdi Free the Isai Semba, Record Changba, Amadi, Tapta Musical Concert Ta, Rotation 9 Sarugyahanba, Asina Singbani, Akupamarol Gitamak 93621099942 Natraga 60091663130 Da Pau for you. Organized by Tapta Ven Music and Tapta Fan Club. ब्रेक तुंगदा मखादा बपाओ बिष्णुपुर डिस्ट्रिक्ट की एसपी हॉब्सन सापम की मीटिंग मखादा डिस्ट्रिक्ट पुलिस न लेंगाक न चथरकपा वार अगेंस्ट ड्रग्स सवतुना लेप लेतना पाइखटप थबक सिंगी सरुक अमा ओइना हौखिबा नवेंबर की 15 दा क्वाक्टा म्युनिसिपल काउंसिल वार्ड नंबर 3 दगी मोहम्मद जनाब खान एलाइस बाबुल अपोक्पा मोहम्मद मेराय अमुबक कौबा मियोय अमगी युमदा ड्रग्स सुंगफम अमा थुगाइखरे एसपी की ऑफिस ता ngarang pangthokpa paugi mifam amada SP Hobson Sapam na haiki akaknaba pau ama fangbadagi numit tara romgi mamangdagi Deputy SP CDO Bishnupur gi meeting makhada Kwakta Ward number 3 da thi humbagi thabak chathabada hariba drug songfam adu thugaiba ngamkibani mafam adudagi Mohammad Janab ki thabak tauba mahaki masenupa Borayang B Award Ward number 1 dagi Mohammad Nawaz Khan Singamayom Chahi kunmanga apokpa Tayyib Ali Elias Tombaga loinana केजी चनी अनि दशमिक अनि रोंगी पोपी मरुनी चिंगबा खाउ तरु केजी कुंट्रा तरु दशमिक मंगागी अंगौब मचुगी केमिकल अमुबा मचुगी जार द यावबा लिटर चनीपालगी हाइड्रोजन पेरोक्साइड न चिंगबा पोलम कया फगत पंगम खरे हाइना एसपी हॉब्सन मखा ताना फोंदोखी मतम खरगी ममांगदा पोक्ता मस्वाइदा अखोइगी कानी सी रो कानी सी लौरगा ड्रग ओइना सुंबगी फैक्ट्री अमा तौरे हाबसी अखोइना मतम खरे मांगदा पाव अमा लाखिबदगी यामना कन्ना तुमि तरानी मुक्सी कनो होनजरकदगी ngarang asigumba yamna chauna drug sungpham factory ba Kokta ward number 3 da ama akhona thengnaba ngamjaki masigi Kokta ward number 3 da tobiramba factory asi Mohammad Janab Khan ko amukhi mahaki mayum da tawmani Kokta municipal council mang leiba Kokta ward number 3 da mahak masajimidi matam da mayum da leiram da bidagi akhona mahak asi wang pang tawbugi tanjama hangdadri adu mahaki machine upa factory asi chalaibida yamna Tengnana Saruk Yaba Mohammad Nawaz Khan Singamayum Chahi Kunmunga Apokpa Mohammad Tayyib Ali Elias Tomba Borayang B Awang Ward number 1 dagi ama akhoi ngarang phaba ngamjai Sibong Youth Club ki chahi kunmanga mapung farakpagi Silver Jubilee ki thoram garang Sibong Youth Club na sinduna Sibong Khudeng Tawi village ki playground da pangthokre Thoram aduda Yas Minister Letpau Haukip, Laibi Village ki Chairman T.S. Angkha, Sibong Village Chief C.S. Pachokom, Amadi Tongan Bakun ki Chief Singh, Amadi CSO Singhi Mihut Singh Su Sarugyaki. Thoram aduda Minister Letpau Haukip na Jubilee ki Stone Maikum Hangdokhi, Amadi Souvenir Amasu Ribbon Kaktuna Hangdokhi. Thoram ga Mari Lainana, Letpau Haukip na Haiki, NJB Scheme ki Makada, Sibong Khudeng Tabi Village ki Kunja Singda, Taknaba afaba ising fanghanaba chahi asigi December fawbagi manungda work order piduna thabak hawhallagani amadi Sibong Youth Club ki playground ama loinana multipurpose hall amasu sananaba ministry da proposal thagatlagani haina ministry na miyam da thajaba thamki Chief Host na pathok charake kulun haukip sanabagi lam sinataragadi lambi leite haidana achouba wakalonda karakaram da hapakani aduna apoi
Assam Lainga ki Handloom Cluster Development Program SOPDG 2019-20 gi makhada numit humni chupna chathagadaba Singer Band Cluster Development Project ki District Level Exhibition Council ngarang hongdokre. Thoramasi Assistant Director Handloom and Textiles Kasarna Sinduna Dagbanglo Road Silchada Laiba Assistant Director Handloom and Textiles ki Office Campus da pangthokpani. Hongdokpagi thoramaduda Kirti Jali DC Kasar Kausik Rai MLA Lakhipur Assembly Constituency Reena Singh Chairperson MDC Utpal Kumar Sharma Assistant Director Handloom and Textiles Kasar L Harilal Singha Assistant Director Handloom and Textiles Karimganj Amasung A Monaf Deputy Handloom Officer Silchar Nachingba Miyoi Kayana Saruk Yaki উদ্বোধনী অনুষ্ঠান আরম্ভ হলো আমাদের काचर जिला सहकारी संचालक पूरे काचर जिला वासियों से मैं रिक्वेस्ट करती हूँ प्रमोट हैंडलूम बाइंग, प्रमोट लोकल बाइंग। हम चाइना मेड कपड़े क्यों ले जब हमारा लोकल के का लॉन्जिविटी भी ज्यादा है। This is a very nice thing. This I think production should increase. सारा का सारा बहुत अच्छा है। सेल हो गया। सब सेल हो गया। ये हमको छोटा पड़ेगा क्या? हमको छोटा पड़ेगा। Center gi pautak matung inna laibak asigi select singda mitai mayek hapna baga mari leinana RBI gi design committee ama semkhre committee asina masigi mari leinaba thabak thauram sing paikhat pasu haukhre haina Ministry of State for Finance Government of India gi Pankaj Chaudhary na Rajya Sabha gi MP Leisemba Sana Jawada khangalakle hairi haukiba tang kun manga gi numidang da sakhangdaban nongmai paiba kangbuna faraga nambul turel khongnungda pusidlaga hatna ba honaram liba ex-MLA Syam Kumar ki worker Ketrimayum Kiran Chahi Kuntranithoi Apokpa Ito Hauzik Rims Hospital da Laikat Nari. Thaudok asi Imphal da numit nini ki khongchata BJP ki National President JP Nata Okbagi Tharam Yauba Chatpada Thokibani Hairi. Kiran gi Apokpa na Phongdorakpagi matung inna Mahakpu Faraduna Puruba Singh adugi marakta Hauzik Andro Kendra da intending candidate oiriba Laurem Bam Sanjoy gi akanba worker oina leiba Yambemdagi Tomba Koba ama yawi Mahak amasung mahaki khongbu singna kiran bu ki halaga namduna nambul turelda puraga isingda namsenduna hatnaba honnaramani haina phongdorakli Imphal Ziribam lambi gi Tamenglong district ki manung chanba Oinamlong amadi Lukaw khungi marakta laiba mafam amada ngarang ayuk pung 6 lom taba aduwaida nupi amagi asib haksang fangli hairi masak maming khangdriba mioi adu Tauksem police station gi kangbuna laukhatlaga Imphal tamna puraktuna Janims ki mortuary da thamkhre ngasi Imphal da phongba pauche singi maroiba pau khara yengminasi Sangai Express go to village na miyam da kanaba pire JP Nanda UCM na more da dengi gi case yengsinkre UB da fit tauba IED ani fagat kre MLA bu mingchathi na ba honda bigano pongna fam Miyam na constitution na piriba hak sing khangbaga loina na thaudang su masak munna khangsi JP Nanda haukiba pung kun marida miyoi kun nipan positive oiki ani lekide IASP gi kun nipan suba conference hokre pripak pro ama fare ubida fit tauba IED ama fangle huyen lampau khongjom lan gi athauba singda JP Nandana leisu katuna khurumkre ningtamba ngak na ba lanthing na khiba chakthok chaningai ni General strike ngasi loiragani UB manungda plan tauramba IED police na fagatle drug kingpin Asif Ali Delhi police na fare Naharol gi thaudang CMN Biren na luchingba laingak asi commitment leiba miyam gi yaifana batawba laingak oire JP Nanda Bisnupur police na popi maru bora taruk truck sungbada season ba yamlaba chemical sing fagat kre India gi senyekta maitai mayek hap na ba RBI na thabang lokhat pa hokre Ex-Minister Syam Kumar gi worker ama hat ke toramle Hauzik aroibada maroiba pau amukhanna Tribal Affairs and Hills Department is Sinduna Scheduled Tribe Paramedical Mahiroi Singh da certificate yen thokre Amadi Kanglaipak Students Association KSA Hongdokibagi Sahi Tara Taruk Surakpagi Thoram ngasi Hapta Kangjai Bungda Laiba Maharaja Chandrakirti Auditorium Hall da pangthokre
Moni TV na sandok chaba nungthil gi pau miting tabiri basingbu amuk handa khurumzari.